Masu thoibi bobo wari im libiragise Au. thaina khungang amdane imung am leirameba imung je khoigi cha thawatabi migi mapan tangdana leijaba adagidi machanu pajina kamai tawgeda yamna nungaiba pamba mina selakpa phirondagi mana hena phajaba setningba adagi ahawba chaningba paisa ga je jom jom ga paiba ina yam khunba jam pamjaba adaiduda mana khalle kamai tawjige aije paisa paiba ina khunba ji oininggreda na mana sum khanba jida masidi kana ro ai karbar am tawde yadre ima ga baba ga da hairage baba ima ai sumai sum leibajina di oiroi adun ai karbar am ta tawge paisa kita piyona hai mama ga mapa ga jida akoi gi cha thakpa wasade habai wani paisa du di khutta paide paisa di leite adu di kamai tawjige bungo na mapa ga mama ga jina hai machanu pa jina khangchau chaugale nong phado haibajida ima ga baba ga na harau harau yade phataba tawge haibaju nataba phaba thabak tawge haraga harau harau ya bide na machan pa je khangchau chaureba adagidi mapa ga mama ga jina kamai tawjige na khanaraga phare phare adurabadine koi lauri hingon je bandan thamaji aduga ne jana paisa paikhala kanda hantu aji matamamda phare adu natradi upai leite ana mapa jina haire adagidi macha do haraure hoi baba aduna pharani haraga macha je jo haraure adagidi nongalaga moigi khunjigi ina yam khunba paisa ga yam paiba law yam jaba ma leiba adaiduda lae magi hingon pata kai krang du pairaga tada lengthoktana lengai kai thabak leire ana hai leibungo nayambana laije sen khara mathau tare ne aduna nang yambagi upai am tawdaba yade se ai hingon gi ne pata law gi pata ga porabani se nang mateng khara tawbida yade o tada areiba khara yengba iduni haraga maondagi paisa je khara puraga laga adagi di machanu pa je da sinare ibungo se thijana ne mai pakna ba taw aduga ne nang karba do chawkhala kanda ne isana law hingon je mu hantoksiko se na paisa je pire adagi di machanu pa je na karbar hore karbar je horaga mamai chumdana ma je jara paisa ga je paikhale paisa parakpaji dagi di matam khara leiraga ma je ina khunbi nupi im thengna dana lohonge adagi di lohongbaji dagi di ngai mai nupi ji ina khunbanina mayumda thabaka inthi nungai churakdabanina mane makugi seba ga je tawningaktre mane makugi seba ga je tawningaktabadagi di mai nupa ji da haire akoi si yumji da leiragum chi khara chawkhapa khara nungai gadaba jaga amda leirurachi nupa na mai nupa ji da dagi mai nupa ji ju nungai ba paisa pai ba pambanina mai nupi na haida chummani ne na maju poyom thayom tawdana atopa lamamda matai mawji chakre law hingondo madu hangadra na hairaga moidi aduju halamdabida matai manawdo haunaraga chakre adagidi kamai tawgeda somdana mamaga mapaga je nongmugi alje sum oisalaktana ibani je kamai tawraga chani ado kamai tawjige na khanabajida mai nupa jina haire hayeng aine thabak thirurage se nupi khalloranu yamna khanjaluranu tumaji ngasigidi na hairaga tumme nongalaga mai nupa je ningthaugi manaksida lae iningthau ai thabak kita sujage aina suba yaba thabak lairadi thabam ta pibiyu ana hai ningthaujida haibide ngasai ningthaujina magi phibam murti du yengaga madi ahal loire da dei ningthaudam pamidi masa tik tik lawba sabaw lanpaw chenba makhong yangba mi pamini do madi ningthaunina adai mana laite nang thabak sunana ba haibaju laibaki ningthau oibanina phajadadana mana haire magi manipur jimu chawba labuk leiba magi adaiduda o phare adedi khura se aigi law akhawba pairaga leiribase nongmada loina yeiba ngamdawba oiragadi phauji yeibiro ngamoidaba oiragadi laite thabak hairaba aduga si law mayam je yeibagine khusumandine phau bora amkhak pini bora amdai hena pibaju ngamoy haire adagidi ngasaigi ahanjina karaidagi law sangam baw mi kun thranega manipur mu chawdi matomda nongda yeyo haibadi ngamoidabanina is haraga maje hale halaga aije kanagi da chasige aijibu kanagi
ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯒ ꯍꯪꯉꯨꯁꯤꯒꯦꯅ ꯈꯟ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯂꯧ ꯍꯤꯡꯒꯣꯜ ꯕꯟꯗꯥꯟ ꯊꯝꯈꯤꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦꯕ ꯃꯥꯁꯦ ꯑꯗꯩꯗ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯅꯌꯥꯝꯕꯁꯦ ꯅꯪꯒꯤꯗ ꯊꯕꯛ ꯑꯩꯅ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯂꯩꯕ꯭ꯔꯥ ꯊꯕꯛ ꯈꯤꯇ ꯁꯨꯖꯒꯦꯅ ꯍꯥꯏꯕ ꯂꯥꯛꯏꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅ ꯑꯅ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗꯨꯗ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯒꯤꯅꯅꯦ ꯉꯁꯥꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯁꯤꯒꯤꯅꯅꯦ ꯏꯝꯐꯥꯜꯃꯨꯛ ꯆꯥꯎꯕ ꯂꯧ ꯂꯩꯕ ꯃꯥꯒꯤꯅ ꯑꯗ ꯇꯥꯗ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯒꯤ ꯂꯧꯗꯣ ꯉꯁꯤ ꯂꯣꯏꯅ ꯈꯣꯏꯕ ꯉꯝꯗꯧ ꯑꯣꯏꯔꯒꯗꯤꯅꯦ ꯇꯥꯗꯅ ꯈꯣꯏꯗꯣꯛꯄꯤꯔꯣ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯅꯠꯇꯕ ꯊꯕꯛꯇꯤ ꯂꯩꯇꯦ ꯍꯥꯏꯔꯛꯑꯦ ꯃꯥꯁꯨ ꯑꯗꯒꯤꯗꯤ ꯑꯗꯨꯗꯤ ꯉꯝꯃꯣꯏꯅ ꯈꯜꯂꯒ ꯃꯥꯁꯦ ꯍꯜꯂꯛꯑꯒ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯊꯕꯛ ꯑꯝꯇ ꯂꯩꯇꯦꯅ ꯃꯕꯥꯅꯤꯁꯦ ꯃꯊꯥ ꯁꯥꯔꯦ ꯑꯗꯒꯤꯗꯤ ꯃꯁꯤꯗꯤ ꯀꯥꯟꯅꯄꯣꯠꯇꯦꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯃꯥꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯠꯂꯦꯅꯦ ꯊꯕꯛ ꯂꯩꯕ꯭ꯔꯥ ꯊꯕꯛ ꯑꯝꯇ ꯁꯨꯖꯒꯦ ꯊꯕꯛ ꯂꯩꯕ꯭ꯔꯥ ꯊꯕꯛ ꯑꯝꯇ ꯁꯨꯖꯒꯦꯅ ꯍꯪꯕꯁꯤ ꯆꯠꯂꯦ ꯆꯠꯄꯁꯤꯗ ꯊꯕꯛ ꯑꯇꯩꯗꯤ ꯂꯩꯇꯦ ꯄꯨꯔꯥ ꯑꯩꯈꯣꯏ ꯏꯪꯊꯝꯊꯥꯗ ꯇꯤꯛꯅꯅꯕ ꯏꯪꯊꯝꯊꯥꯗ ꯌꯥꯏꯅꯅꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯏꯁꯤꯡ ꯂꯨꯝꯅꯕꯒꯤ ꯁꯤꯡ ꯆꯟꯕ ꯁꯤꯡ ꯌꯥꯟꯕꯒꯤ ꯊꯕꯛꯇꯤ ꯂꯩ ꯑꯗꯣ ꯈꯨꯔꯥꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯕꯤꯒꯦꯒꯗꯤ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯆꯠꯂꯨ ꯈꯨꯗꯤꯡꯒꯤ ꯉꯁꯥꯏꯒꯤ ꯏꯪꯊꯝꯊꯥꯗ ꯇꯤꯛꯅꯅꯕ ꯌꯥꯏꯅꯅꯕꯅ ꯍꯥꯏꯔꯛꯄꯁꯤ ꯂꯣꯏ ꯍꯥꯏꯔꯛꯑꯕ ꯁꯤꯡ ꯌꯥꯟꯕꯒꯤ ꯊꯕꯛꯁꯤꯗꯤ ꯂꯩꯌꯦꯅ ꯂꯣꯏ ꯍꯥꯏꯔꯛꯑꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯐꯔꯦ ꯃꯁꯤ ꯍꯦꯛꯇ ꯇꯧꯔꯒꯦꯅ ꯃꯥꯅ ꯍꯣ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯍꯌꯦꯡꯗꯒꯤ ꯑꯩ ꯁꯤꯡ ꯌꯥꯟꯕ ꯍꯧꯔꯒꯦꯀꯣꯅ ꯃꯣꯏꯒꯤ ꯈꯨꯟꯁꯤꯗ ꯂꯣꯏ ꯍꯥꯏꯔꯝꯃꯦ ꯑꯗꯩ ꯃꯣꯏꯁꯨ ꯐꯔꯦꯅ ꯂꯩꯍꯧꯔꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯦ ꯍꯜꯂꯛꯑꯒ ꯅꯨꯄꯤ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯂꯩꯔꯦꯍꯦ ꯀꯔꯤ ꯊꯕꯛꯅꯣ ꯅꯨꯄꯥ ꯑꯩ ꯍꯌꯦꯡꯗꯒꯤꯅꯦ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯇꯥꯔꯦ ꯁꯤꯡ ꯌꯥꯟꯕ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯅ ꯑꯉꯝꯕ ꯈꯔ ꯆꯟꯕꯗꯨꯅꯦꯅ ꯍꯥꯏꯔꯒ ꯑꯩ ꯆꯜꯂꯒꯦꯅ ꯍꯥꯏꯔꯝꯃꯦ ꯃꯌꯥꯝꯗ ꯑꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯒ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯈꯜꯂꯦꯕ ꯃꯥꯅ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯋꯥꯔꯀꯥꯟꯗ ꯄꯣꯊꯥꯔꯒ ꯆꯥꯅꯅꯕ ꯀꯔꯤ ꯄꯤꯁꯤꯒꯦ ꯀꯔꯤ ꯍꯧꯕꯤꯁꯤꯒꯦ ꯀꯔꯤ ꯍꯥꯞꯁꯤꯒꯦꯅ ꯁꯨꯝ ꯈꯟꯕꯁꯤꯗ ꯃꯥꯅ ꯐꯔꯦ ꯃꯁꯤꯗꯤ ꯕꯦꯁꯣꯟ ꯈꯔ ꯂꯩꯕꯗꯣ ꯄꯥꯛꯅꯝ ꯍꯦꯛꯇ ꯅꯝꯃꯒꯦꯅ ꯃꯥꯅ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯄꯥꯛꯅꯝ ꯅꯝꯕꯤꯔꯦ ꯁꯦ ꯅꯪꯅ ꯍꯣꯔꯦꯟꯅꯦ ꯋꯥꯔꯀꯥꯟꯗ ꯆꯥꯅꯅꯕ ꯄꯥꯛꯅꯝꯅꯦ ꯁꯤꯒꯤ ꯃꯌꯣꯝꯁꯤꯃ ꯍꯥꯞꯆꯜꯂꯨ ꯍꯥꯏꯔꯒ ꯃꯥꯁꯨ ꯁꯤꯡꯖꯪꯗꯨꯃꯒ ꯄꯥꯛꯅꯝ ꯃꯌꯣꯝꯁꯤꯒ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯄꯥꯛꯅꯝ ꯃꯌꯣꯝꯁꯦ ꯃꯆꯤ ꯑꯃꯗ ꯊꯝꯃꯒ ꯁꯤꯡꯁꯤ ꯌꯥꯟꯕ ꯍꯧꯔꯛꯑꯦꯕ ꯌꯥꯟꯕ ꯍꯧꯔꯛꯄ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯂꯥꯏꯒꯤ ꯃꯆꯥ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯆꯣꯡ ꯐꯟꯗꯅꯒ ꯌꯥꯝ ꯁꯥꯟꯅꯕ ꯉꯁꯥꯏꯒꯤ ꯎꯃꯪꯁꯤꯗ ꯆꯣꯡ ꯐꯟꯗꯅ ꯐꯟꯕ ꯆꯣꯡꯗꯅ ꯁꯥꯟꯅꯔꯤꯕ ꯑꯣꯏꯔꯦ ꯑꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯄꯣꯔꯛꯏꯕ ꯄꯥꯛꯅꯝꯗꯣ ꯑꯗꯨꯒꯤ ꯃꯅꯝꯁꯦ ꯂꯥꯛꯑꯕꯖꯥꯠꯅꯦ ꯑꯉꯥꯡꯁꯤꯅ ꯆꯣꯡ ꯐꯟꯗꯅ ꯁꯥꯟꯅꯕꯁꯤꯗ ꯑꯗ ꯃꯥꯅ ꯃꯅꯝꯁꯦ ꯇꯥꯕꯁꯤꯗꯅꯦ ꯆꯥꯅꯤꯡꯃꯟꯈꯤꯗꯅ ꯄꯥꯛꯅꯝ ꯃꯌꯣꯝꯁꯦ ꯊꯣꯛꯑꯒ ꯃꯥꯅ ꯆꯥꯊꯣꯛꯑꯕ ꯑꯍꯟꯁꯤꯅ ꯁꯣꯝꯗ ꯁꯤꯡ ꯀꯟꯅ ꯌꯥꯜꯂꯤ ꯀꯥꯟꯁꯤꯗ ꯑꯍꯟꯁꯤ ꯎꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯂꯣꯟ ꯆꯥꯊꯣꯛꯈ꯭ꯔꯦꯕ ꯄꯥꯛꯅꯝꯁꯦ ꯑꯗꯒꯤꯗꯤ ꯆꯥꯕ ꯂꯣꯏꯕꯒ ꯃꯄꯥꯁꯤꯅ ꯎꯗꯅ ꯃꯆꯥꯁꯤ ꯀꯧꯔꯛꯄꯁꯦ ꯃꯥꯅ ꯃꯄꯥꯏ ꯃꯅꯥꯛꯇ ꯆꯠꯂꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯥꯒꯤ ꯄꯥꯛꯅꯝꯗꯣ ꯃꯤ ꯀꯔꯤꯁꯨ ꯂꯩꯖꯗꯕ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯖꯗꯕ ꯄꯥꯛꯅꯝ ꯃꯌꯣꯝ ꯃꯆꯥ ꯑꯃꯈꯛ ꯄꯣꯔꯛꯄꯗꯣ ꯅꯪꯅ ꯂꯣꯟꯅ ꯆꯥꯊꯣꯛꯎꯔꯕꯅꯤꯅꯅꯦ ꯗꯟꯗꯤ ꯑꯣꯏꯅ ꯅꯪ ꯃꯥꯒꯤꯗ ꯅꯨꯃꯤꯠ 6 ꯂꯩꯔꯨꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯪ ꯃꯥꯅ ꯍꯥꯏꯔꯤꯉꯩꯅꯦ ꯃꯥꯅ ꯁꯤ ꯇꯧ ꯍꯥꯏꯕꯗꯣ ꯅꯪ इल्लुबा तारे अदो नंग नुमी हुमनीजे माई मनाक्ता लैरो चलोना ngसाई मपाजिना थारे अदगिदि ngसाई लाइगी मचा अंगांगजे नुपामचा मोलगा माजे लाए इपु 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 अना माजे कोई कौरे इपु इपु अना अदगिदि करिनोने जंगनजिदबु काइदगी अंगांगनोने तौरैजिबो अना हनुबजि nga खल्लगने इबुंगो नंगबु कदाइदगी नोने अना हंग इपु ऐसे असुम लैबने इपुगी सिंगजे कयाम यानदोइनो आई याउबिगे हाय साई अंगांगजिना अदे हनुबजिना इबुंगो यानदौदी यामिदा अदो इपुनने नोमगी अंगम यानगेने यालिनी यानदौदी याम यामी हना इपु आइजु यान याउबिगे अदो इपुगी पाकनमदो अइना चानिंगमनगिदना चाथोखरे अदुनने इपुगी मतेंग पांगेना आई लाइनी हायरगा माजे ओ नंग चाथोखरबा फरे ना हायरगा अंगांगिना सिंगजे त मतंग यानबजिदाबा माना ओथोरपदा उवा हौरी गैदो लोय यानथोक्तना अमते युंगा लेरमद्रे माना मपई गजे पैरदना फजना थम लेरमबजिदंगा चाइ अहनजे पुंगंगखरे अनगिदि इपु आई इपुगिदने
ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯂꯩꯖꯒꯦ ꯃꯥꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨꯗꯅꯦ ꯁꯤꯡꯖꯨ ꯃꯌꯥꯝ ꯌꯥꯜꯂꯕ ꯑꯗꯨꯅꯗꯤ ꯃꯥ ꯂꯩꯕꯁꯦ ꯀꯥꯟꯅꯅꯤ ꯑꯗꯨꯅ ꯐꯔꯦꯗꯥꯅ ꯈꯜꯂꯒ ꯑꯉꯥꯡꯁꯤꯒ ꯑꯍꯟꯁꯤꯒ ꯂꯥꯛꯃꯤꯟꯅꯔꯦ ꯍꯅꯨꯕꯁꯤꯒ ꯑꯗꯒꯤꯗꯤ ꯂꯩꯀꯥꯏꯗꯨꯗ ꯉꯁꯥꯏꯒꯤ ꯍꯅꯨꯕꯁꯤꯅ ꯆꯠꯂꯒ ꯍꯥꯏꯔꯦ ꯅꯣꯏ ꯁꯤꯡꯗꯣ ꯌꯥꯟꯕ ꯂꯣꯏꯔꯦ ꯑꯅ ꯍꯥꯏꯔꯒ ꯃꯣꯏꯗꯒꯤ ꯄꯩꯁꯥꯁꯦ ꯈꯔ ꯃꯣꯏꯅ ꯄꯤꯔꯛꯄꯁꯤꯡꯗꯣ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯌꯥꯝꯃꯦꯕ ꯑꯗꯨꯒ ꯃꯌꯨꯝꯗ ꯄꯩꯁꯥꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯩ ꯉꯁꯥꯏ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯅꯨꯕꯁꯤꯗ ꯏꯄꯨ ꯍꯌꯦꯡꯗꯤ ꯀꯔꯤ ꯊꯕꯛ ꯂꯩ ꯀꯔꯤ ꯊꯕꯛ ꯁꯨꯁꯤꯒꯦ ꯏꯄꯨ ꯏꯕꯨꯡꯉꯣ ꯊꯕꯛ ꯑꯃꯗꯤ ꯂꯩ ꯁꯨꯃꯥꯏꯅꯅꯦ ꯏꯝꯐꯥꯜ ꯁꯍꯔꯃꯨꯛ ꯆꯥꯎꯕ ꯂꯧꯁꯤ ꯈꯣꯏꯕꯤꯌꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯗ ꯑꯩꯅ ꯉꯝꯃꯣꯏꯅ ꯈꯣꯏꯗꯦ ꯑꯗꯣ ꯑꯗꯨꯗꯤ ꯂꯩ ꯏꯄꯨ ꯑꯗꯨꯗꯤ ꯉꯁꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯣ ꯑꯗꯨꯅꯅꯦ ꯁꯅꯥꯎꯆꯥ 2 ꯂꯩꯔꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯍꯦꯛꯇ ꯅꯁꯨ ꯈꯣꯏꯗꯣꯛꯑꯒꯦ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯒ ꯁꯅꯥꯎꯆꯥ 2ꯁꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯔꯦ ꯉꯁꯥꯏ ꯃꯥ ꯁꯤꯡ ꯌꯥꯝꯕꯗ ꯐꯪꯉꯛꯄ ꯄꯩꯁꯥꯁꯤꯅ ꯁꯅꯥꯎ 2ꯁꯦ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯏꯅꯥꯈꯨꯟꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯍꯥꯏꯕ ꯂꯥꯛꯑꯦ ꯍꯅꯨꯕꯁꯤꯅ ꯏꯕꯨꯡꯉꯣꯒꯤ ꯂꯧꯗꯣ ꯈꯣꯏꯈ꯭ꯔꯕ꯭ꯔꯥ ꯈꯣꯏꯗ꯭ꯔꯤ ꯇꯥꯗ ꯑꯗꯨ ꯈꯣꯏꯔꯒꯦꯅ ꯍꯥꯏꯕ ꯂꯥꯛꯏꯅꯦꯅ ꯇꯥꯗ ꯅꯣꯡꯃꯗ ꯂꯣꯏꯕ ꯉꯝꯒꯗ꯭ꯔꯣ ꯅꯣꯡꯃꯗ ꯂꯣꯏꯕ ꯉꯝꯗ꯭ꯔꯒꯗꯤ ꯈꯣꯏꯕꯤꯒꯅꯨ ꯑꯗꯨꯒ ꯉꯝꯗꯣꯏꯔꯒꯗꯤ ꯈꯣꯏꯕꯤꯌꯨꯅ ꯍꯥꯏ 이bungo ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯅ ꯍꯥꯏꯔꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯈꯣꯏꯕꯤꯔꯨꯔꯣ ꯇꯥꯗꯥꯅ ꯍꯥꯏꯔꯦ ꯑꯗꯩ ꯉꯁꯥꯏ ꯑꯉꯥꯡꯁꯤꯒ ꯃꯕꯥꯅꯤꯁꯦ ꯂꯥꯛꯑꯒ ꯁꯟꯁꯦ ꯃꯥꯒꯤ ꯄꯥꯕꯣꯠ ꯂꯥꯛꯁꯟꯗꯅ ꯌꯥꯆꯟꯒ ꯆꯟꯖꯟꯗꯅ ꯉꯁꯥꯏ ꯑꯉꯥꯡꯁꯤꯅ ꯍꯦꯛꯇ ꯖꯔ ꯈꯣꯏꯗꯣꯛꯑꯦ ꯏꯝꯐꯥꯜꯃꯨꯛ ꯆꯥꯎꯕ ꯂꯧꯕꯨꯛꯁꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯂꯧꯗꯨ ꯈꯣꯏ ꯂꯣꯏꯔꯒ ꯉꯁꯥꯏ ꯑꯍꯟꯁꯤ ꯂꯥꯛꯑꯒ 이bungo ꯅꯪꯒꯤ ꯂꯧꯗꯣ ꯈꯣꯏꯕ ꯂꯣꯏꯔꯝꯃꯦꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯑꯍꯟ ꯃꯥꯅꯕꯨ ꯀꯃꯥꯏꯅ ꯇꯧ ꯈꯣꯏꯔꯤꯖꯥꯠꯅꯣꯅꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯂꯧꯕꯨꯛꯁꯤꯗ ꯌꯦꯡ ꯂꯥꯛꯄꯁꯦ ꯍꯦꯛꯇ ꯂꯧꯕꯨꯛꯁꯦ ꯐꯖꯕꯗ ꯂꯣꯏꯔꯦꯅꯦ ꯈꯨꯈꯣꯏ ꯂꯥꯛꯈꯣꯏꯅ ꯐꯖꯔꯤꯕ ꯂꯧꯕꯨꯛꯁꯦ ꯍꯦꯛꯇ ꯐꯖꯅ ꯈꯣꯏꯕ ꯂꯣꯏꯔꯝꯕꯁꯤꯗꯒꯤꯗꯤ ꯇꯥꯗ ꯁꯤꯗꯤ ꯀꯃꯥꯏꯅ ꯈꯣꯏꯔꯤꯅꯣ ꯏꯟꯊꯣꯛ ꯐꯖꯅ ꯈꯣꯏꯈ꯭ꯔꯦꯗ ꯌꯥꯝ ꯊꯨꯅꯁꯨ ꯂꯣꯏ 이bungo sida ꯂꯩꯔꯤꯕ ꯁꯅꯥꯎꯆꯥ 2ꯁꯤꯅ ꯈꯣꯏꯔꯤꯅꯤ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥꯁꯤꯅ ꯈꯜꯂꯦꯕ ꯃꯁꯤ ꯁꯅꯥꯎꯆꯥ 2ꯁꯦ ꯂꯩꯗꯕ ꯌꯥꯗꯦ ꯃꯁꯤ ꯃꯒꯨꯟ ꯌꯥꯝ ꯂꯩꯕ ꯁꯅꯥꯎꯆꯥꯅꯤ ꯑꯗꯨꯅ ꯃꯁꯤ ꯂꯩꯗꯕ ꯌꯥꯗꯦ ꯑꯅ ꯈꯟꯗꯅ ꯃꯥꯅ ꯍꯥꯏꯔꯦ ꯇꯥꯗꯒꯤ ꯁꯟꯁꯦ ꯑꯩ ꯂꯩꯖꯔꯒꯦ ꯇꯥꯗꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯃꯟꯗꯣ ꯑꯩ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯇꯥꯗꯒꯤ ꯍꯤꯡꯒꯣꯟ ꯄꯇꯥ ꯂꯧ ꯄꯇꯥ ꯑꯩꯉꯣꯟꯗ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯍꯟꯗꯣꯛꯄꯤꯔꯒꯦ ꯇꯥꯗ ꯁꯟ 2ꯁꯦ ꯄꯤꯕꯤꯗ ꯌꯥꯗꯦ ꯑꯅ ꯍꯥꯏꯔꯦ ꯑꯗꯩ ꯃꯁꯨ ꯅꯨꯄꯥ ꯉꯁꯥꯏꯒꯤ ꯂꯥꯏꯒꯤ ꯃꯆꯥꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯁꯅꯥ ꯊꯨꯝꯃꯣꯛ ꯑꯃꯒ ꯁꯟꯕꯤ 29 ꯑꯃꯒ ꯑꯣꯟꯅꯁꯤ ꯑꯅ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯂꯧꯒꯤ ꯄꯇꯥ ꯍꯤꯡꯒꯣꯟꯒꯤ ꯄꯇꯥꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯗꯨꯃꯒ ꯑꯣꯟꯅꯁꯤꯅ ꯍꯥꯏꯔꯦ ꯑꯗ ꯉꯁꯥꯏꯒꯤ ꯏꯅꯥꯈꯨꯟꯕꯁꯤꯅ ꯈꯜꯂꯦ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯒ ꯃꯤꯁꯤ ꯀꯥꯟꯅꯈ꯭ꯔꯕ ꯈꯨꯗꯛꯇ ꯁꯨꯛ ꯌꯥꯝꯕ ꯂꯧ ꯈꯣꯏꯔꯒ ꯑꯗꯨꯝ ꯍꯟꯖꯟ ꯄꯣꯠꯇꯨꯕꯨꯅ ꯈꯟꯗꯅ ꯑꯣ ꯌꯥꯔꯦꯅ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯁꯟꯕꯤ 29ꯁꯤꯒ ꯁꯅꯥ ꯊꯨꯝꯃꯣꯛꯁꯤꯡꯒꯒ ꯑꯣꯟꯅꯔꯦ ꯁꯅꯥꯎ 2ꯁꯦ ꯑꯗꯒꯤꯗꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯃꯁꯨ ꯃꯄꯨ ꯁꯅꯥ ꯊꯨꯝꯃꯣꯛꯇꯨꯃꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯁꯟꯕꯤ 29 ꯑꯃꯁꯨ ꯂꯩꯔꯦ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯉꯁꯥꯏ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯄꯨ ꯍꯌꯦꯡꯗꯤ ꯀꯔꯤ ꯊꯕꯛ ꯂꯩ ꯑꯩ ꯍꯌꯦꯡꯅ ꯑꯔꯣꯏꯕꯅꯤ ꯑꯉꯥꯡꯁꯤꯅ ꯍꯅꯨꯕꯁꯤꯗ ꯍꯥꯏꯔꯦ ꯍꯅꯨꯕꯁꯤꯅ ꯈꯜꯂꯦ ꯉꯁꯥꯏ ꯅꯍꯥꯟ ꯅꯤꯡꯊꯧꯗꯨꯅ ꯃꯅꯤꯄꯨꯔꯁꯤꯃꯨꯛ ꯆꯥꯎꯕ ꯃꯥꯏ ꯂꯧꯗꯣ ꯑꯗꯨꯒꯤ ꯐꯧ ꯑꯈꯥꯎꯕ ꯃꯌꯥꯝꯗꯣ ꯌꯩꯌꯣꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯇꯅ ꯃꯥꯅ ꯍꯥꯏꯔꯦ 이bungo ꯅꯤꯡꯊꯧꯒꯤ ꯁꯨꯃꯥꯏꯅꯅꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯒꯤꯅꯦ ꯂꯧ ꯌꯥꯝ ꯂꯩ ꯃꯥꯒꯤ ꯑꯗꯨꯅ ꯐꯧ ꯑꯈꯥꯎꯕ ꯃꯌꯥꯝꯗꯣ ꯅꯣꯡꯃꯗ ꯌꯩꯌꯨ ꯍꯥꯏ ꯑꯗ ꯑꯩꯅ ꯉꯝꯃꯣꯏꯅ ꯂꯥꯛꯈꯤ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯂꯩ ꯍꯥꯏꯔꯦ ꯑꯗꯨꯒꯅꯦ ꯂꯧ ꯑꯗꯨꯛ ꯌꯥꯝꯕꯗꯣ ꯌꯩꯔꯒꯅꯦ ꯈꯨꯠꯁꯨꯃꯟ ꯂꯣꯏꯅꯅꯦ ꯐꯧ ꯕꯣꯔꯥ ꯑꯃꯈꯛ ꯄꯤꯅꯤꯅ ꯍꯥꯏꯔꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯑꯉꯥꯡꯁꯤꯅ ꯏꯄꯨ ꯑꯗꯨ ꯌꯩꯊꯣꯛꯑꯁꯤ ꯀꯥꯟꯗꯦ ꯏꯄꯨ ꯕꯣꯔꯥ ꯑꯃ ꯄꯤꯅꯤ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯣ ꯏꯄꯨ ꯑꯧꯅ ꯍꯥꯏ ꯑꯗꯨꯗꯤ ꯕꯣꯔꯥꯗꯣ ꯇꯨꯔꯁꯤ ꯑꯩꯈꯣꯏ 3 ꯍꯥꯏꯅ ꯃꯥꯏ ꯅꯨꯄꯤꯅꯦ ꯑꯗꯒꯤ ꯑꯉꯥꯡꯗꯨꯅꯦ ꯃꯣꯏ 3ꯁꯤꯅ ꯀꯅꯥꯒꯤ ꯑꯔꯩꯕ ꯕꯣꯔꯥꯁꯦ ꯍꯦꯛꯇ ꯄꯪꯐꯣꯠꯇ ꯐꯣꯠꯆꯟꯗꯅ ꯃꯊꯪ ꯄꯪꯐꯣꯠꯇ ꯐꯣꯠꯂꯦꯅꯦ ꯅꯨꯡꯗꯥꯡꯁꯦ ꯕꯣꯔꯥ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯃꯤ ꯑꯃꯅ ꯄꯨ ꯉꯝꯗꯗꯅ ꯃꯣꯏ 3 ꯆꯪꯗꯅꯒ ꯊꯥꯡꯕ ꯕꯣꯔꯥ ꯑꯆꯧꯕꯁꯦ ꯇꯨꯔꯒ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯑꯒ ꯉꯁꯥꯏꯒꯤ ꯍꯅꯨꯕꯁꯤꯅ ꯍꯥꯏꯔꯦ ꯅꯤꯡꯊꯧꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯐꯧꯗꯣ ꯌꯩꯕꯤꯈ꯭ꯔꯕ꯭ꯔꯥ ꯑꯅ ꯍꯥꯏ ꯌꯩꯗ꯭ꯔꯤ
ꯑꯗꯣ ꯑꯩ ꯌꯩꯖꯔꯒꯦꯅ ꯂꯥꯛꯏꯕꯅꯦꯅ ꯍꯥꯏ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯦ ꯉꯁꯤ ꯅꯣꯡꯃꯁꯤꯗ ꯄꯨꯂꯞ ꯂꯣꯏꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯈꯨꯠꯁꯨꯃꯟ ꯑꯣꯏꯅ ꯐꯧ ꯕꯣꯔꯥ ꯑꯃꯈꯛ ꯄꯤꯕꯅ ꯍꯥꯏꯅꯈꯤꯕꯗꯣ ꯍꯥꯏ ꯍꯣꯏ ꯑꯩ ꯂꯣꯏꯅꯕ ꯌꯩꯖꯒꯦ ꯅꯤꯡꯊꯧ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯅ ꯍꯦꯛꯇ ꯂꯧꯕꯨꯛꯁꯤꯗ ꯂꯥꯛꯑꯒ ꯆꯩꯔꯣꯡꯅꯒ ꯅꯠꯇꯕ ꯃꯈꯣꯡꯁꯤꯅ ꯆꯕꯦꯠ 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 ꯍꯦꯛꯇ ꯅꯦꯠꯂꯒ ꯐꯧ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯆꯔꯨꯅ ꯇꯣꯉꯥꯜ ꯑꯃ ꯐꯧꯅ ꯇꯣꯉꯥꯜ ꯑꯃ ꯇꯧꯔꯒ ꯄꯩ ꯄꯩꯗꯅ ꯂꯣꯏ ꯌꯩꯕ ꯂꯣꯏꯔꯦꯅꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯍꯅꯨꯕꯁꯤꯅ ꯑꯃꯨꯛ ꯅꯤꯡꯊꯧꯁꯤꯗ ꯍꯥꯏ ꯂꯥꯛꯑꯦ ꯅꯤꯡꯊꯧ ꯐꯧ ꯌꯩꯕ ꯂꯣꯏꯖꯔꯦ ꯑꯅ ꯍꯥꯏ ꯑꯆꯨꯝꯕꯔꯅꯦ ꯀꯅꯥ ꯀꯅꯥ ꯂꯩ ꯐꯧ ꯌꯩꯕ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯅꯣꯏ ꯀꯅꯥꯅꯣ ꯆꯠꯂꯒ ꯌꯦꯡꯉꯨꯆꯣ ꯑꯅ ꯊꯥꯕꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯐꯧꯁꯦ ꯐꯖꯅ ꯆꯔꯨꯅ ꯇꯣꯉꯥꯟ ꯐꯧꯅ ꯇꯣꯉꯥꯟ ꯄꯩꯔꯒ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯁꯤꯁꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯍꯜꯂꯛꯑꯒ ꯅꯤꯡꯊꯧꯁꯤꯗ ꯇꯝꯃꯔꯦ ꯅꯤꯡꯊꯧ ꯑꯆꯨꯝꯕꯅꯤ ꯐꯧꯗꯣ ꯌꯩꯕ ꯂꯣꯏꯔꯦ ꯐꯖꯅ ꯄꯩꯗꯅ ꯂꯩꯍꯧꯔꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯈꯨꯠꯁꯨꯃꯟ ꯑꯣꯏꯅꯅꯦ ꯑꯩꯅ ꯐꯧ ꯕꯣꯔꯥ ꯑꯃ ꯄꯤꯅꯦꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯃꯥꯏ ꯕꯣꯔꯥꯗꯨꯗ ꯍꯥꯟꯕꯤꯈ꯭ꯔꯣ ꯑꯅ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯨꯔꯛꯄ ꯕꯣꯔꯥ ꯑꯆꯧꯕꯁꯦ ꯊꯨꯞꯄꯤꯡꯈꯩ ꯂꯣꯏ ꯀꯝ ꯅꯥꯏꯗꯕ ꯕꯣꯔꯥꯁꯦ ꯇꯤꯡꯊꯣꯔꯛꯑꯒ ꯐꯧꯁꯦ ꯍꯩꯖꯤꯜꯂꯦ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝꯁꯤꯅ ꯍꯩꯔꯦ ꯊꯟꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯕꯣꯔꯥꯗꯣ ꯑꯆꯧꯕ ꯇꯨꯔꯛꯑꯕꯅꯤꯅ ꯑꯗꯩ ꯃꯣꯏꯅ ꯌꯩꯔꯝꯕ ꯐꯧ ꯃꯌꯥꯝꯗꯣ ꯑꯗꯨ ꯍꯩꯖꯤꯟꯕꯗꯁꯨ ꯊꯟꯗ꯭ꯔꯦ ꯑꯗꯒꯤ ꯍꯥꯟꯅꯒꯤ ꯐꯧ ꯑꯔꯤꯕ ꯑꯗꯨ ꯍꯩꯔꯦ ꯊꯟꯗ꯭ꯔꯦ ꯑꯗꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯐꯧ ꯃꯌꯥꯝꯗꯣ ꯍꯩꯕꯗ ꯉꯁꯥꯏꯒꯤ ꯕꯣꯔꯥꯁꯦ ꯊꯟꯕ ꯀꯧꯕ ꯅꯥꯏꯗ꯭ꯔꯦ ꯃꯅꯥꯏꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯁꯤꯗ ꯍꯥꯏꯔꯦ ꯅꯤꯡꯊꯧ ꯃꯣꯏꯒꯤ ꯕꯣꯔꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯉꯩ ꯊꯟꯕ ꯀꯧꯕ ꯅꯥꯏꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯍꯤ 2-3 ꯆꯥꯒꯗꯕ ꯃꯣꯏꯒꯤ ꯈꯥꯎꯁꯤꯗ ꯂꯣꯏ ꯆꯟꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯅꯥꯏꯁꯤꯅ ꯍꯥꯏꯔꯦ ꯅꯤꯡꯊꯧꯁꯤꯗ ꯑꯅ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅ ꯍꯥꯞꯄꯣ ꯃꯣꯏꯅꯅꯦ ꯕꯣꯔꯥꯗꯣ ꯄꯨꯕ ꯉꯝꯗꯅꯕ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯑꯗꯨꯅꯅꯦ ꯕꯣꯔꯥꯗꯣ ꯊꯟꯅꯕ ꯍꯥꯞꯆꯜꯂꯨ ꯕꯣꯔꯥꯗꯣ ꯂꯣꯏ ꯊꯟꯅꯕ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯍꯟ ꯁꯤꯒꯤ ꯕꯣꯔꯥꯁꯦ ꯅꯣꯏꯅꯅꯦ ꯄꯨꯕ ꯉꯝꯃꯒꯗꯤ ꯄꯨꯈꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯕꯣꯔꯥꯁꯦ ꯊꯥꯡꯀꯠꯂꯒ ꯄꯨꯕ ꯉꯝꯗꯕ ꯇꯥꯔꯗꯤꯅꯦ ꯅꯣꯏꯒꯤ ꯕꯣꯔꯥꯁꯨ ꯀꯩꯁꯨ ꯑꯩꯅ ꯂꯣꯏ ꯂꯧꯍꯧꯒꯅꯤ ꯈꯨꯠꯁꯨꯃꯟ ꯑꯝꯇ ꯄꯤꯔꯔꯣꯏ ꯑꯅ ꯍꯥꯏꯔꯦꯕ ꯅꯤꯡꯊꯧꯁꯤꯅ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯅ ꯕꯣꯔꯥ ꯑꯆꯧꯕꯁꯦ ꯏꯂꯥꯏ ꯂꯥꯏꯉꯩ ꯊꯣꯡꯀꯠꯂꯒ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯅꯥꯏꯗꯒꯤ ꯅꯤꯡꯊꯧꯗꯒꯤ ꯀꯅꯥꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯄꯨꯡꯉꯛ ꯉꯛꯇꯅ ꯌꯦꯡꯉ ꯂꯩꯍꯧꯔꯦ ꯃꯣꯏꯅ ꯕꯣꯔꯥꯗꯣ ꯏꯂꯥꯏ ꯂꯥꯏꯉꯩ ꯑꯉꯥꯡꯁꯤꯅ ꯊꯣꯡꯀꯠꯂꯒ ꯄꯨꯔꯒ ꯃꯌꯨꯝꯁꯤꯗ ꯈꯤꯜꯂꯔꯦ ꯑꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯒ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯉꯁꯥꯏ ꯑꯉꯥꯡꯁꯤꯅ ꯏꯄꯨ ꯑꯩꯒꯤ ꯅꯨꯃꯤꯠ ꯂꯣꯏꯔꯕꯅꯤꯅ ꯅꯁꯨ ꯆꯠꯆꯈ꯭ꯔꯒꯦ ꯁꯦ ꯏꯄꯨꯒ ꯏꯕꯦꯟꯒ ꯆꯥꯃꯤꯟꯅꯧꯑꯅ ꯍꯩ ꯑꯃ ꯄꯤꯔꯝꯃꯦ ꯉꯁꯥꯏꯒꯤ ꯍꯅꯨꯕꯁꯤꯗꯤ ꯆꯠꯍꯟꯅꯤꯡꯗꯗꯅꯅꯦ ꯏꯁꯨꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏꯗ꯭ꯔꯣꯅ ꯏꯄꯨ ꯑꯩꯗꯤ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯅꯨꯃꯤꯠ 6 ꯈꯛꯇꯅꯤ ꯑꯩꯅ ꯏꯄꯨ ꯏꯕꯦꯟꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦꯅ ꯂꯥꯛꯏꯗꯣ ꯑꯗꯨꯅ ꯅꯁꯨ ꯆꯠꯆꯈ꯭ꯔꯒꯦꯅ ꯍꯥꯏꯔꯒ ꯉꯁꯥꯏ ꯑꯉꯥꯡꯁꯦ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯅꯨꯕꯒ ꯍꯅꯨꯕꯤꯒꯁꯦ ꯁꯅꯥ ꯂꯨꯄꯥ ꯁꯟꯕꯤ ꯁꯟꯅꯥꯎ ꯐꯧ ꯆꯦꯡ ꯄꯩꯁꯥ ꯅꯨꯡꯁꯥ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯨꯅ ꯄꯤꯔꯝꯕ ꯍꯩꯗꯣ ꯆꯥꯔꯦ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯍꯩꯁꯦ ꯆꯥꯔꯒ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯁꯦꯅ ꯃꯕꯥꯅꯤꯁꯦ ꯇꯨꯝꯃꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯕꯥꯅꯤꯁꯦ ꯅꯍꯥ ꯑꯣꯟꯊꯣꯛ ꯂꯩꯔꯝꯃꯦ ꯄꯨꯡꯉꯛꯉꯛꯑꯦ ꯃꯕꯥꯅꯤꯁꯦ ꯀꯔꯤꯅꯣꯅꯦ ꯏꯕꯥꯅꯤꯅ ꯇꯧꯔꯤꯁꯤꯕꯣ ꯑꯅ ꯑꯗꯨꯒꯤ ꯃꯊꯪꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯤꯕꯤꯔꯒꯦ ꯉꯁꯤꯒꯤꯗꯤ ꯇꯣꯛꯑꯒꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ